Russia military operation Hanthahallagani Ceasefire di Touroi Haikhre. Russia hauji Ukraine gi kipta chathariba military operation Hanthahallagani haibaga loinana operation di leploi Haikhre. Haujik phaubada Russia chathariba operation asida miyoi lising taruki mathakta siramlagani haina panare. Haujik su makata na tongan ba mafam kayada bom thadaba missile kapsin ba leptri haire. Mariupol da miyoi lising mga Haikhre miyoi lag chamago humudra Russian troops singna langoi chanduna laire. Mars amada Mariupol da Russian blockade haukibadage miyoi lising mga rom Haikhre amasung atay miyoi lag chamago humudra romna langoi chanduna laire. Amarom da miyoi lag chamaga yangkhaina Ukraine ge strategic port city asidage hondokhre haire. Government estimate sing paladuna Ukrainians ka pravadagi report na hai victim lising mga dugi manungda chaniga taranang angang sing ni city asibu langgoy chandringay gi mamangda miyoi lag chamaga nifu samudra mapan gi city asi thadok tuna lanjena khre estimate sing adugi matungin na miyoi lising kontra Russian troops sing na namduna Ukraine gi nongpok thang basarukta leiriba makhoi na khudum chalaba territory sing da natraga Russia da pukhre. Sairak sida city asigi awang ba apartment building singi chada marfu dra thugai khre amanga ta thokraba building sing adugi manung dage lising amaga chamnga ga hompu haibade chada hompu di Russian missile sing bomb sing amasung artillery na direct hit tawkhiba sing ni amasung building lising amaga nefu haibade chada nefu na pumtum tumna amanga ta thokhan khe yamdarbada private resident lising humpuga mathoi chanina amangata thokre city asida bomb amadi missile sesina duna thugai kiba hospital masing punna taret ni estimate sing aduna manufacturing plant ani port ama amasung military base lising ahumga yangkhai ga taret su amangata thokre haibasi udle education institution singi maraktagi chada marfudra Russia na cell kapa bomb thadaba masung missile kapsin bada amangata thokre Makhoigi manungda school kulhumdoi amasung kindergarten kunganipan pumtum na mangtakhe ningthokaba numita ising may hit natraga communication gi pambay amata phangdraba city asi thadoknaba Mariupol ge mayor Vadim Boychenko na appeal tawkhe seraksida Russian force ingna maru oiraba port city Mariupol bu langoi chanduna thamlibase miyoiba khunai gi mayokta chathaba crime amani haina Ukraine ki President Volodymyr Zelensky na laibak pokpa numitta phongdokhre Russian troops sing na Mariupol da sathariba se crime ni haibasi malem pumbana uba madi khangba ngakta ni haina Zelensky na Danish parliament da video address ki khuthang da phongdokhe